다까지 싹컴다가 펌머가 짝짝을 예구니. 아이, 뭐이 분치지 좀 망절래네. 뭐야 먹대 예구네. 다까기 그덤제 오몬가 누워가 똥매 하이바. 다까기 그쳤지 예구네 뭐야 먹다 농닝드라. 이봉어 까봐. 시힐람 마시디 쏴나고 방어이. 어두 낭 싸게 하야가디 항모이디 방어이. 시행부기 항모이 각자. Taka! Oh, taka lay bro! Kana wala ba jana? Ish, numitsi mit ka pang hamdren. Taka ba? Ko ino adug yam na yahu tiang iba dibo. Bakang na bo, damay tang na bro, taka ba? Asing ba? Kaya wala pa no? Aish, masidi nga ubi hinjalamin eh. Purit kasi, makadang ona tayo na lilag lahimisi eh nguni. Kaya ino lang anong tigi ay hinaktalay siya. Eh, korino. Iba ni maruboy lay ba aduda. Adi wadu po mo hangido kay gino. Adudi, nahagyaw ka ay nung alim. Adudi ba ni, hawsi ka rito siya? Lao, kay tiyalo ko ilo dong. Ahaw, wala po eh. Siyam taho eh. Kabuk ti yaw bra. Kay wano ni taka ba? Kay tiyalo ka rin kabuk taro idaw rin no. Adudi chala sira. Chala si. Taka, hawsik pa o matari ba sibo nang mutara ba? Kay halim no? Aiko'y suwakalok siyang ba? Yamna kang bahay ba miya magiwata ba? Ama diyang, hawsik siya, masibo pahan bang amami, ama torag. Wakal nung ay na ba? Ngahag wari-watay tao doon na laymin ang gihay ba so, siyal bupira ka at amyari. Karino ni hari jiba? Siyal pira ka wari siya na daw riba? Uy ne. Monggon na siyal pira ka iko'y na kang dapat loy hang bayara dra. Loy na yara doon ni taka. Ado, taka po siyal lay ka dra. Kay daw na ba? Magi managtat siya laga wari tao daw ni. Aiko'y na kang daba mayama ma, hango daw rin ito na taka. Taka po kang daba, amatalay tabra ne. Ay, loy na kangina. Oh, adudi, tawami jak식 ka Kang de? Adugo mo de? Oh, adudi ne. Magi managtat siya laga hango daw daw si. Adudi, tawan mi siya kayo kang ninga di. Ay, di ba siya laite? Bazi tagi hurang nga daw. To, adu ni na. Adu oy na di, kay daw tare. Sala si. Masiyang si silhuruga mo jen kraba malit. Kamdaw ni tawri ba si de? Uibo, madudag sabihin na laitra ba? Mina soy na lim na lawi ho batari. Wakal soy na ba ay ichabo. Hanta na iyeng libasing na si. Nakoy na tukla ba di? Soy na kangga ba ni ko? Yumsibo, milay bro. Milay bro. Oh, amay ba lagla malit na? Oh, tari tada. Aish, inkol sambal di. Saong na layni ko. Untong na marang kare. Akong pambiya matatawag da ba na? Lim na taraga layra ba ni? Kayo nun eh. Maning da tari ko bising sibo. Ambi na tabrane. Tada, masidi yun tiga daw ra ba ni? Ay, isa sinagyan taram la ba di? Nung ayaw haya di tamban. Ado po oidra. Adugi di. He na kanjilukin. Ahang sukari no kayo do. Ying makang manatrido. Mupak makada tamba jandi karado. Oral ka amok mangkre. Ay, nasu. Tumhaw ba niyo na heklay tugre? Amay ba hoy da siyang lura ba matong? Kay tihil da po chay karakali nga mikop ado da. Asam na taram libasi ni. Mahang na angang mo rin matam na di. Asum na tao kiwa dilay ba? Tada, mahak asum na taram di. Hay na tana ba? Iham na yarami. Ado po, hawjik di wana tijiro ba mawad su mapam da satkar. Hawjik si, mahaki maruoy na huwag iba mo matawag si Karina. Tada, matumtama ka dong wari sado na le. Ahing nung tilay di mong wanda. Tukar ba di? Hansilak pa ngay, yam na wan. Mahaki mong matawag di, pura huwag kreda tada.
ꯍꯟꯗꯛꯀꯤ ꯊꯥꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ ꯇꯥꯗ. ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕ. ꯀꯔꯤ ꯋꯥꯔꯤꯗꯤ ꯁꯥꯏ? ꯇꯥꯗ, ꯍꯣꯏ, ꯉꯛꯂꯤꯕꯅꯤꯅꯦ. ꯑꯉꯥꯎꯕ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ. ꯇꯥꯗ, ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯔꯤꯒꯤꯒ ꯁꯥꯔꯤꯕꯅꯤꯅꯦ. ꯃꯤ ꯑꯃꯇ ꯋꯥꯔꯤ ꯁꯥꯕꯒ ꯆꯞ ꯃꯥꯟꯅꯩ. ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯈꯛ ꯇꯥꯕꯗ ꯑꯃꯗꯨꯅ ꯉꯥꯡꯉꯝꯗꯧꯗꯣ ꯈꯪꯕ ꯉꯝꯃꯤ. ꯃꯥꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯔꯕ ꯃꯤꯑꯣꯏꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯤꯗ ꯇꯥꯗ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯃꯤꯗꯨꯒꯤ ꯃꯔꯝꯗꯒ ꯈꯪꯕ ꯂꯩꯕ꯭ꯔꯥꯅꯦ? ꯀꯩꯅꯣꯗ ꯇꯥꯗ, ꯋꯥꯔꯤꯗꯣ ꯇꯥꯁꯤꯜꯂꯨꯕꯗ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤꯅꯦ. ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯉꯥꯡꯁꯤ ꯑꯩꯒ ꯊꯨꯅ ꯊꯦꯡꯅꯗꯕ ꯌꯥꯔꯣꯏ. ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯤꯅꯦ ꯇꯥꯗ? ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯗꯅ ꯂꯝꯕꯤ ꯑꯃꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯠꯈꯤꯗꯧꯔꯤꯕꯅꯤꯅꯦ. ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯇꯥꯗ? ꯀꯝꯗꯧꯅꯤ ꯅꯠꯇꯦ, ꯑꯉꯥꯡꯗꯣ ꯊꯤꯔꯨꯕ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯣ? ꯐꯤꯕꯝ ꯑꯗꯨꯗ ꯀꯨꯏꯅ ꯊꯝꯂꯕꯗꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯛꯂꯣꯏꯀꯣ. ꯐꯔꯦ ꯇꯥꯗ, ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯋꯥꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯄꯤꯔꯦꯗꯣ. ꯑꯗꯨ ꯇꯥꯗ, ꯌꯨꯝꯗ ꯂꯩꯕꯤꯔꯝꯃꯨ. ꯍꯣꯏ, ꯑꯉꯥꯡ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯥꯗꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯔꯒꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯊꯤꯔꯨꯔꯣ. ꯑꯌꯨꯛꯅꯤꯅ ꯀꯩꯊꯦꯜꯗꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏꯗ. ꯇꯥꯗ, ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦꯀꯣ. ꯇꯥꯀꯥꯁꯦ ꯀꯩꯊꯦꯜ ꯃꯌꯥꯏꯗꯒ ꯊꯣꯛꯂꯛꯑꯦ ꯌꯦꯡꯉꯣ. ꯁꯨꯅꯣꯛꯀ ꯅꯣꯛꯇꯤ ꯇꯥꯀꯥꯁꯦ. ꯍꯥꯏ, ꯑꯗꯨꯋꯥꯏꯗ ꯌꯣꯝꯁꯤꯜꯂꯤꯗꯨ ꯍꯥꯠꯇꯣꯛꯎꯅꯦ ꯑꯃꯨꯛꯇ. ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜꯁꯤ ꯑꯆꯥ ꯑꯊꯛ ꯑꯃꯠꯇ ꯇꯥꯗꯦꯅ. ꯇꯥꯀꯥ, ꯑꯁ ꯑꯩꯗꯤ ꯂꯥꯝꯕꯗ ꯂꯣꯏꯔꯦꯕꯣ. ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯂꯥꯝꯃꯤꯅꯦ. ꯑꯗꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯤ ꯀꯩꯅꯣ ꯈꯔ ꯄꯤꯖꯔꯛꯑꯣꯏꯗ꯭ꯔꯣ? ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ? ꯍꯣꯏꯅꯦ, ꯏꯕꯥꯅꯤꯁꯤ ꯋꯥꯔꯤ ꯁꯥꯔꯨꯁꯤꯗꯅ ꯂꯥꯛꯄꯅꯤꯀꯣ. ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯗ ꯀꯩꯝꯇ. ꯂꯥꯛꯑꯣ. ꯇꯨ, ꯑꯁꯤꯗ ꯐꯝ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ. ꯀꯩꯅꯣ, ꯀꯩꯊꯦꯜ ꯃꯔꯛꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯁꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯀꯩꯅꯣ, ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯅꯤ. ꯀꯩꯊꯦꯜ ꯃꯌꯥꯏ ꯑꯁꯤꯗ ꯐꯝꯂꯕꯅꯤꯅ ꯃꯤꯅ ꯂꯣꯏꯅ ꯈꯪꯕ ꯇꯥꯕꯅꯤꯗꯅ. ꯀꯥꯟꯅꯗꯦꯁꯦ, ꯆꯪꯁꯤꯟꯁꯤ. ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯃꯥꯅ ꯂꯣꯏ ꯍꯥꯏꯖꯔꯛꯂꯁꯅꯤ. ꯇꯥꯗꯥ. ꯑꯦ, ꯈꯨꯝꯗꯦꯅꯦ. ꯍꯣ ꯇꯥꯗꯥꯎ. ꯍꯩꯃꯥ, ꯀꯩꯅꯣ, ꯄꯩꯁꯥ ꯊꯥꯗꯗꯅ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯉꯛꯇꯣꯏꯅꯣ? ꯀꯥꯎꯏꯅꯦ ꯑꯩꯗꯤ. ꯁꯤ ꯊꯥꯗꯔꯒꯦ. ꯇꯥꯗꯥ. ꯀꯔꯤꯅꯣ? ꯑꯌꯣ, ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯋꯥ ꯉꯥꯡꯉꯛꯏꯅꯦ. ꯀꯩ ꯍꯪꯁꯤꯒꯦ ꯑꯁꯦꯡꯕ? ꯀꯩꯅꯣ ꯉꯁꯥꯏꯒꯤꯗꯣ ꯍꯪꯖꯤꯜꯂꯣ ꯀꯩꯅꯣ. ꯊꯋꯥꯟꯃꯤꯆꯥꯛꯀꯤꯗꯣ. ꯇꯥꯗꯥ, ꯑꯩꯈꯣꯏꯁꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯪꯖꯒꯦ ꯂꯥꯛꯆꯔꯤꯕꯅꯤ. ꯊꯋꯥꯟꯃꯤꯆꯥꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯣꯡꯊꯛꯇ ꯊꯣꯛꯄ ꯃꯩꯅꯤ. ꯈꯨꯝꯃꯤꯅꯦ. ꯑꯗꯨꯗꯤ ꯀꯔꯤꯃꯨꯛ ꯍꯪꯁꯤꯒꯦ? ꯇꯥ ꯀꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯃꯈꯛ ꯇꯝꯃꯨꯅꯦ ꯃꯉꯣꯟꯗ. ꯑꯗꯨꯗꯤ ꯑꯩ ꯀꯩ ꯇꯝꯁꯤꯒꯦ? ꯇꯥꯗꯥ, ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯀꯩ ꯎꯄꯥꯏ ꯂꯩ? ꯍꯣꯏ, ꯅꯨꯄꯤꯗꯤ ꯂꯨꯅ ꯇꯧꯗꯅ. ꯅꯪꯒꯤ ꯅꯨꯄꯤ ꯍꯜꯂꯛꯅꯕꯒꯤ ꯎꯄꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦ. ꯑꯁꯦꯡꯕ? ꯅꯍꯥꯛꯄꯨ ꯁꯦꯜ ꯄꯤꯔꯕꯗꯤ ꯑꯩꯅ ꯍꯪꯕꯈꯩ ꯈꯨꯝꯒꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯇꯥꯗꯁꯦ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯅꯤꯅꯤ ꯅꯪꯕ. ꯑꯃꯨꯛꯇꯒ ꯍꯪꯉꯒ ꯌꯦꯡꯈꯣꯅꯦ. ꯇꯥꯗꯥ, ꯑꯩꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯏ. ꯃꯥꯅ ꯑꯩ ꯄꯥꯝꯗꯕꯗꯒꯤ ꯆꯠꯆꯈꯤꯕꯅꯤ. ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒꯦ? ꯇꯥꯀꯥ, ꯁꯦꯜ ꯑꯃꯒ ꯑꯃꯨꯛ ꯊꯥꯗꯣꯛ. ꯑꯣ, ꯁꯦꯜ ꯋꯥꯠꯄꯒꯤ ꯑꯣꯏꯔꯦ ꯂꯨꯔꯀꯥꯟꯗ ꯂꯦꯞꯄꯤꯁꯦ. ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯀꯔꯤꯁꯨ ꯇꯧꯗꯦ. ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯀꯔꯤ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯀꯩꯗꯧꯔꯕ? ꯇꯥꯀꯥꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯋꯥ ꯉꯥꯡꯂꯒ ꯂꯩꯔꯤ. ꯍꯩꯃꯥ, ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯃꯥꯏꯁꯤꯕꯣ? ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ. ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯏꯪꯊꯅꯕ ꯍꯣꯠꯅꯧ. ꯃꯃꯥꯏ ꯆꯨꯝꯕ ꯉꯝꯖꯗ꯭ꯔꯤꯕ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯕꯨ
따이봉 미륵다 목할락나봐 호나죠. ꯑꯩꯕꯨ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯍꯪꯒꯣꯏ ꯇꯨꯀꯠꯆꯔꯤꯕꯁꯤꯅ ꯑꯁꯦꯡꯕ ꯅꯪ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ? ꯃꯁꯤꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯇꯤ ꯀꯩꯗꯧꯔꯝꯂꯤꯕ? ꯍꯦ, ꯂꯥꯛꯑꯣ. ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ. ꯕꯥꯕꯥ, ꯑꯩ ꯆꯠꯈꯤꯔꯣꯏꯌꯦ. ꯑꯩ ꯑꯁꯦꯡꯕꯒ ꯑꯗꯨꯝ ꯍꯜꯂꯛꯑꯒꯦꯕ. ꯂꯥꯛꯑꯣ. ꯁꯦꯕꯤ ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ. ꯁꯦ, ꯅꯪꯗꯤ ꯅꯇꯨꯡ ꯃꯔꯥꯏꯅ ꯏꯅꯖꯔꯛꯂꯁꯅꯤ. ꯂꯥꯛꯑꯣꯕꯁꯦ, ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ. ꯑꯁꯦꯡꯕ ꯑꯩ ꯄꯥꯕꯅ ꯌꯥꯗ꯭ꯔꯦ. ꯅꯪꯁꯨ ꯋꯥ ꯍꯪꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ. ꯍꯣꯏ. ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣ. ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ. 이봉아, 쌤이, ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯂꯥꯛꯆꯔꯅꯤꯝꯅꯤ. ꯑꯗꯨꯒꯅꯦ, ꯍꯌꯦꯡꯈꯩ ꯄꯥꯕꯗ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯕ ꯌꯥꯗꯦꯀꯣ. ꯑꯁꯦꯡꯕ ꯅꯪ ꯀꯔꯤ ꯍꯥꯏꯅ ꯍꯪꯉꯒꯦ? ꯑꯣ. ꯑꯗꯨ ꯂꯣꯏꯕꯒ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ. ꯇꯥꯀꯥꯁꯤ ꯅꯣꯡꯃꯤꯒ ꯇꯧꯔꯒ ꯑꯃꯨꯛ ꯇꯨꯝ ꯂꯩꯔꯦ ꯍꯥꯏꯕ. ꯀꯩꯅꯣ ꯉꯁꯤꯗꯤ ꯐꯩꯖꯨꯞꯀ ꯁꯨꯞꯇꯕꯤꯗ ꯇꯨꯝꯃꯦꯕ. ꯇꯥꯀꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠꯂꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯑꯣ, ꯇꯨꯝꯈ꯭ꯔꯦꯗꯅ. ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯂꯩꯒꯦꯅꯦ? ꯑꯣ, ꯗꯥꯗꯥ. ꯊꯣꯛꯂꯦ ꯗꯥꯗꯥ. ꯑꯣ, ꯗꯥꯗꯥ ꯑꯣꯏꯅ ꯍꯦꯛꯇ ꯌꯧꯁꯤꯟꯕꯤꯔꯛꯑꯦꯗꯅ. ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯕꯗꯨꯗ ꯀꯔꯤ ꯐꯠꯇ ꯅꯨꯡꯗ ꯌꯥꯎꯔꯕꯅꯣꯅ ꯂꯥꯛꯂꯝꯂꯤꯕꯅꯤ. ꯗꯣꯈꯤꯅꯥꯒꯤ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ. ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯑꯣꯡꯗꯣ ꯑꯩꯅ ꯈꯪꯅꯤꯡꯂꯨꯗꯅ ꯍꯦꯛꯇ ꯂꯥꯛꯂꯕ. ꯗꯥꯗꯥ, ꯑꯉꯥꯡꯗꯤ ꯇꯨꯝꯃꯤ. ꯑꯩ ꯍꯦꯛꯇ ꯍꯧꯗꯣꯛꯆꯔꯛꯂꯒꯦ. ꯑꯗꯣ ꯗꯥꯗꯥ, ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯀꯔꯤ ꯄꯣꯠꯂꯝꯗꯤ ꯆꯪꯒꯗꯕꯅꯣ? ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯏꯔꯤ. ꯑꯉꯥꯡꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤ. ꯑꯍꯩꯇꯕ ꯃꯥꯏꯕꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯪꯇꯥꯟꯗ ꯇꯥꯟꯕꯒꯤ ꯋꯥꯅꯤ. ꯂꯩꯔꯣꯟ ꯆꯨꯝꯃꯒ ꯂꯣꯏꯔꯦꯅꯦ ꯏꯕꯨꯡꯉꯣ. ꯍꯥ? ꯃꯥꯅꯤ ꯗꯥꯗꯥ. ꯆꯨꯝꯒꯗꯧꯔꯤꯕꯅꯤ. 이봉호, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯕꯥꯕꯥ, ꯍꯧꯖꯤꯛ ꯀꯧꯔꯛꯂꯤꯕꯗꯨ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯥ? ꯅꯠꯇꯦ. ꯑꯃꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯑꯃꯥꯏꯕ? ꯀꯩꯅꯣ? ꯑꯩꯅ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛ ꯐꯥꯎ ꯌꯧꯔꯛꯇꯕ. ꯑꯣ, ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ. ꯑꯗꯨꯒꯤ ꯂꯣꯠꯂꯒ ꯂꯩꯕꯅꯦ. ꯑꯦ, ꯑꯁꯦꯡꯕ ꯅꯪ ꯑꯗꯨꯃꯥꯏ ꯍꯌꯦꯡꯒꯩ ꯇꯧꯅꯨꯀꯣ. 이봉호, ꯁꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯁꯤꯔꯣ? ꯑꯁꯦꯡꯕ, ꯁꯦ, ꯐꯃꯨꯡꯗ ꯐꯝꯃꯝꯃꯣ. ꯑꯩ ꯊꯨꯅ ꯆꯪꯉꯛꯀꯦ. ꯀꯔꯤ? ꯀꯕꯣꯛꯁꯨ ꯄꯨꯔꯛꯑꯦ? ꯑꯩ ꯆꯪꯉꯛꯑꯒ ꯆꯥꯃꯤꯟꯅꯁꯤꯀꯣ. ꯗꯥꯗꯥ, ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯅꯤ. ꯕꯥꯕꯥ, ꯑꯩ ꯃꯤ ꯉꯥꯏꯗꯅ ꯂꯩꯔꯤ. ꯀꯩ ꯍꯥꯏꯒꯗꯕꯅꯣ? ꯁꯦ. 마저 ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯁꯅꯨ. 이봐 하이나게. ꯁꯦ, 시다 팜. 마시 ꯂꯣꯏꯔꯒꯅꯦ ꯑꯗꯨꯝ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯨꯔꯣ. ꯕꯥꯕꯥ, ꯅꯪꯒ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯨ. ꯍꯣꯏ. ꯃꯤꯍꯨꯜ ꯑꯃꯨꯛꯇ ꯌꯦꯡꯁꯤ. ꯀꯗꯥꯏ ꯈꯨꯠꯇ ꯄꯤꯔꯣ. ꯃꯁꯤꯗ ꯂꯩꯔꯦꯗꯅ. ꯗꯥꯗꯥ, ꯀꯔꯤ ꯂꯩꯔꯕꯅꯣ? ꯑꯃꯨꯛꯇ ꯂꯥꯡꯈꯤꯅꯨ. 이나오, 나하기 나사누바시 라이는 아우디. ꯀꯝꯗꯧꯕ ꯗꯥꯗꯥ? 와칼 칼라가 나바 와칼 레이나 아니드나. 파타 하우디 카라디 사실로르마 말레. 만남시하디. ꯗꯥꯗꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄ ꯀꯔꯝ ꯇꯧꯕ ꯂꯩꯅꯥꯅꯣ? ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤ ꯀꯌꯥ ꯅꯥꯅꯗ꯭ꯔꯕꯅꯤꯗꯣ. ꯀꯔꯤꯒꯤ ꯅꯥꯅꯗꯅꯤ? 이몽 만웅 ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯈꯪꯗꯕꯅꯤꯅꯦ. ꯃꯁꯤ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛ ꯑꯃꯕꯨ ꯍꯦꯟꯖꯤꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯂꯝꯁꯤꯜꯂꯨꯕꯗꯒꯤ ꯊꯣꯛꯄꯅꯤ. ꯑꯣ, ꯅꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯩꯅꯥꯅꯤ. ꯀꯔꯝ ꯇꯧꯕ? ꯃꯍꯥꯛꯀꯤ ꯅꯨꯡꯗꯒꯤ ꯋꯥꯈꯜꯅ ꯍꯥꯏꯖꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ. ꯅꯨꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ. ꯗꯥꯗꯥ, ꯃꯁꯤꯗꯤ ꯑꯇꯣꯞ ꯀꯔꯝꯅ ꯐꯥꯕ ꯉꯝꯒꯅꯤ? ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ. ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯑꯗꯨꯕꯨ
ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯂꯥꯏꯌꯦꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯈꯨꯠ ꯍꯥꯟꯅ ꯊꯥꯔꯒ ꯂꯥꯏꯕꯛ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯗ 다다, 마시대기 핵다 호비로 다다. 바바 로이지보 미가 할라 탐이도 행게 라오 야로 하이바 이사는 핵 거고 민가 두고 거리 해봐. 아시행바 하이바 오오, 호이. 아이, 아시행보다 내 학당은 아유 하이름라겠고, 마수난 bun가이기 하이호원이다. 오, 아시행바, 나학 레라무고, 아이, 묵생각가다오래바니고, 레라모. 바바가 ngasi디 tammakadawniको. 이나오 세 tulsibong agi mana amani tehlo 호이 다다. 다다, 셰세. 어도 호지 핵다 호르드라 랭시. 하우르시 텐타와 파티 다다나 마시다 아목다디 파한 비오바. ngai konang mulanga no ne haurada bani ne ado section na layuko angang si sien ki bana tragana tum ki ba mata woni ko laibok yengasi 호이 다다. lamlai pu si da ba sakang da ba taibang mi bu hanjaba nahang yokpi bani senbi bani punamuk naro hayum matek pa kutpa lairai pumba me sinna taibang na sana na ni khanbidana isa ka ba gi yefa mongol ni jari shit libanong sinna leptinge loro pa ka na tungge sana yang kai siruke tang da ba tang pun mo kupsindana taibang ngai khoi ba san bi do hayum sida inao se angang mo kusi pai 다다, 강호드는 뚱타그레드나. 다다, 마세, 당신라 꿈시, 마시대 핵대 팍아마다 뜸말라시 다다. hai madu yadene mapanda thamma yade honariba singasi lemna mang tokani se ibani sangdana amukta thangjan sise 다다, 마시는 뚱그리바시, 그런 밤마담들이 하고갈라까니. madudi haiba ngamde adubo mahang ayukta matam chana hawalaglabade ai khoina honaribisi mai pangle hai 오, 어두디, 하이잉 아목 마이바 다리바. 다다나 호나비리바세, 나나오, 안감 밤마카이 신갓나바 호나자기고. anaba sine phaba sini aina nuai jaba se hojikti loirabani aishu hannaba muk tawrage angang se ningthina senaduna leirong sigide hayeng karigomba ahongba ama leirabadi angang asita dagi nagda puraga amuktang nila amko 호이 다다, 나나오 소이데나 부자락라게. adudi aimuk thokinaba tawrage 호이 다다, 나나오 아스와이 파오바 틴독자게. 놈밑이 톡 파오락리세. 호직 파오보다 호글락들바 시보 파방 남나로이다바 잘라네. 이모우두쇼 까람 릴리브노 항무드레 다마디 파실락리세. 마ang юм마시보 타독드나 짰기바. 마시다 파락라바디 파가다바네. 이슈두쇼 오닝마나 로이레. 아바 하이, 이빠하기 붕어, 넌 허골라브라. 까이노 바바 까이도보 야라게 시대 밤내름이지보 아, 그 휴도되다. 넌부 탱질락 빠시다. 어떻게 되나? 낭나 더 생보도 망고다 낭부 나이드나 레이레네. 꾸이레. 까이노 까나노 생바 하이보 시부터 싱나무 파라바 잘라네. 하이, 나 강가다바디. 싱바나 하이리바도 싱바 악다니고. 까이노 시행문 하이바 시행문이 하이지보 까이노 바바 낭고 nga오라보 싱바
시대 라오. 시대 파무시. ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ? 난다 가제. 나학부 투나 꺼이리. 아, 라오. 말리자 호라샤누. 이완이 꼬이르시고. 바바, ꯀꯩꯅꯣ ꯄꯥꯕꯅ ꯑꯌꯨꯛꯁꯤꯗ ꯇꯧꯔꯤꯁꯤꯕꯣ? 누가이브라. 하, 누가이브라바. 나학나 나한 마카이 떠우리바도 마시니. ꯀꯩ ꯍꯥꯏꯕ? ꯀꯩꯅꯣ ꯄꯥꯕ? ꯑꯉꯥꯡ ꯂꯥꯡꯕꯒ ꯑꯃꯠꯇ ꯇꯥꯗꯦꯅ. 나학디 아싱바가 띠나랄래. 마코이디 망해되나 마밤 타도그래. 바바, ꯑꯁ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ. ꯅꯨꯄꯤ, ꯇꯥꯔꯤꯕ ꯅꯨꯄꯤ? 하이, 라오. 아마이브 호이드 쳤지. 람비 할락바다 이모 이슈 로이나 부르가 할락가다바니.